ngasi numidawaram phongkiba tungan manipuri siphongsing amasum thokiba thodo wathoksingdagi maruoibe I pausing khongosaraga Manipur top channel gi maikedi gi myamna thamjagi ahanbada mina phaba thabak tawbada thagatpa haitaba Congress party asi state asidagi maru phongna muthatpa matam oire chief minister BJP no lusing balenga sina sahi manga gi matam asida kari karamba thabak tawkhrabagi haina Congress na hangbagi mota lenga na mayek sengna puthoklibu report card singa si nainabiduna BJP na tawkiba thabak singa dukhangna bohona biyo BJP gi lengak lakpadagi Manipur da achauba ahongba ma lakle haibisi mipung kudimakna khangnarabo wafamni mina aphaba thabak tawba thagat pahitaba Congress party asi state asidagi maru phongna muthatpa matam oire haina chief minister N Berena phongdokhre wafam asing asi sugunu kendra da BJP gi merep M Binod ki firal singkhatpagi thoramda chief minister N Berena wa ngangladuna phongdokhibane Kaksing Khunau Hizam Angom Laikai Dalaiba Binod ki yumna pangthokpa firal singkhatpagi thoram madura chief minister N Berena makhatana tilliba miyam da phongdokhibadi state asida BJP gi lenga klakpadagi asauba ahongba ma lakle haibisi mipung kudimana khangnarabo wafamni mara asida Congress party na handaki mikhal asida makhoigi sapsab agenda lairaktabadagi BJP na kari tawkhrabagi haina hangduna leire mina aphaba thabak tawbada thagat pahitaba Congress party asi state asidagi maru phongna muthatpa matam oire ngasidi state asida Sakhot Thaurangi thabak sing hena khomang chauksina paikhatpa ngamnaba BJP khaktagi oina lenga ama miyamna thamba mathau tai haina chief minister na phongdokhi ngasi firal singkhatpagi thoram madu Rajya Sabha gi member ningthau sana jawba laisembana wa ngangladuna phongdokhibadi state asida han lairamba hat panatan upai leiti habat lenga aduda asobo thodang loramba oibo bina lusingba Congress amadi matam adugi DGP Joy Kumar na lusingba NPP da miyamna vote pirabadi Manipur manglaba suyare habaka pangkakni maram asina phatre khanglaba party singna sida miyamna amuk hana thajaba thamlugum si haina makhataki ngasi gi thoram adu social justice ki union minister Pratima Bomik yauna BJP gi maru evolution kyasu saruk yakhi hairi Makasa tharak poina to papaw man ising da taba angang ama kankhre ngarang ayuk pung 13 minit nifuga mangarom taba matam ising da irak na duna lairamba anga ama sahi nauriba thona faraba anga ama na kankhre ising da taraba anga adu kankiba thona faraba anga adugi maming Soibam Jackson Moirangsa sai taragani thu apokpa Soibam Ibotomba mitay amadi apokwi Soibam Tes Malalai magi masanu pani laifamna Waikhong Laimanai Khunjau lekai degini magna ising da tabadagi punsi kanbikraba nupa macha du laikai asimaktada leiba Sirom Zetli mitay amadi Sirom Saya Laima ani gi macha nupa Sirom Nongdamba mitay sai ahumni ngarang ayuk Soibam Jackson Moirangsa na bol sanaru ba halakwi gi lambi de ibudau lai pakhangba pukri aina khangnaba pukri asauba sida Sirom Nongdamba mitay hairiba ngang si irak na duna tawraga leramkhi madura Jackson akiba mata yauduna pukri dura song thuduna anga adu kanbi khibani thawna faraba Soibam Jackson Moirangsa hairiba ngang si Jawaharlal Nehru Novodia Vidyalaya JNB Sandel class 7 tamliba mahiroini ma ki thawna faba made akiba yaudaba thawongbu laikai miyam amadi di model youth club Waikhong gi maikedi gi thagat pa sufungdorakli Makasa tarakoina to papaw mana BJP na Manipur kangani apun magi saktam ngakani haibisi thajabirunu thambal sanglen khoimu mapai loikragani haibisi CM Biren khangjaram lagani ojoi BJP na Manipur kangani apun magi saktam ngakani haibisi thajabirunu thambal sanglen khoimu mapai loikragani haibisi khangdaba CM Biren asi kokta nungsit haigatlaba misakni Manipur ban blockade yauna makhal kya gi crime thokalibasi BJP gi power pam lusing singna thoanbani haibisi Manipur miyamna loina khangnaraba wafamni miyamda namthak toba apangba lairik haitaba mi khalaga minister hapa party asi handaki taragani thu suba mikhalda Manipur gi laimai digi thambal maru fuklagani haina veteran politics o join haikre wafam asi kunga mathoi nauria pakhang lakpa kendra da Congress ki mirep Dr Soraisam Manatongi Mikhal Gamari Lainana Maki Mayum the Piral Sinkatpagi Matunda Mekola public ground of Pangtok Pamiam Gimipam the Ozo in a Wangang Latin Fundokibini Mana Hai BJP na Manipur Kangani Apun Gisaktam Ngakani Haibisi Tazabiruno Thambal Sanglen Kwimu Mapai Loikragani Haibisi Kangdaba Chief Minister Birenasi Kok the Nungsit Haigalaba Misakni Purup Kayana Kundaba India Dabu one religion one language Haina Purup Mayambu Tugaina Bohonaba party
Lairik haiba policy khangba mi puthokpagi muhutta lairik haitaba English ngangbada century yeba miyoi kya puthokliba sina adumak taksare. Sahi manga BJP na pankibada yaukhiba minister mayamna hena khanglamlagani. Education minister gi English Andro Shyamkumar gi English Kamdaowi asigumba mina minister oiraga karam sakho thorang tawgadori handaki mikhala sida kadaidagi MLA ni fu kagadoino tarasu bob kaba ngamlo haki. Congress ki merep oiriba Dr. Soraisam Manauto na ma ki firal singkatpegi thoram aduga mari leinana wangang laduna phongdokibadi BJP gi lengakna miyamda thamkiba thajaba kaya adu kari thabak to ontokrabage drug maru phangna lamdam sidagi muthat kani hairaga drug lalonba kya lenga asida yauri sahi amada thabak phangdribana ha sing sahi amada miyoi lakh 1.5 thabak hap kani hana lauthokibadu kayam hapkrabage Nauria kendra da BJP gi ticket tanaramba kaya kanara ticket pikibagi haibadu khangnaraba waphamni awon basakot palamda mama puraksi hairabadi Indian National Congress ta thajaba thambiyu ngasi amadi tungi mirol kansi hairabadi Congress Alliance ta vote pibiyu haiki ngasi gi thoramadu da AICC gi election observer Zairam Ramesh NE in charge Bhakta Sarandas MLA AK Mirabai RK Anand MP CC gi president and local yaun atai thopu kayasu saruk yaki haidi Makasa tarak point na to papaukrana Prime Minister Narendra Modi amadi Union Home Minister Amit Shah Imphal BJP gi board khomba lakadori handak pangthokkodoriba taragani thoi suba Manipur Assembly election asida Manipur BJP gi oina thadokliba merep humphuma mikhal suksoi soidana mai pakhanabagi damakta India gi Prime Minister Narendra Modi amadi Union Home Minister Amit Shah Imphal laktuna BJP gi board khomlagadori Pauksi isina phangba paugi matung inadi Prime Minister Narendra Modi ne February 22 aduga Union Home Minister Amit Shah na February 23 ta Imphal thungladuna BJP gi board khomgodari lusingba ni asina Imphal khongsat ki mangoinana section thorang gi thabak lokhat paukre Special Protection Group ASPG gi kangbu ngasi Imphal thungladuna singmairong da lairiba Cross Grande da leiduna Prime Minister amadi Union Home Minister gi Imphal khongsat ki dama ngak senanaba security gi thabak lokhat paukre Amaramda AICC ki lusingba ma oidiba Rahul Gandhi so February 18 da Imphal laktuna Congress ki board khomlagadori ma ki khongsat asigi mangoinana Manipur Pradesh Congress Committee na sillang ba hokre haidi hanisu pausina phongdorakli Amaramda na BJP ki board khomna bagi damak center ki lusingba Samriti Zubin Irani Konat Sangma amadi Biplab Dev Imphal thunglare Taragani thoi suba Manipur Assembly mikhal gi ahanba tangak ki board thadagadaba numit mapani khakta ngairak pagaloina na Manipur gi sit humfu da BJP gi oina thadokliba merep humfu mai pakhana na bagi damakta center da gi lusingba kya board khom na ngasi Imphal thunglare ngasi Imphal thunglaraba tongan lusingba ahum adudi Women's and Child Development gi Union Cabinet Minister Samriti Zubin Irani Meghalaya gi Chief Minister Konat Sangma amadi Tripura gi Chief Minister Biplab Dev Kumani Hairiba lusingba ahum asida natana Meghalaya gi Minister khara sungasi thunglare Hairiba lusingba asi hauji Imphal gi Chingmairong da leiba Classic Grande da leidi ngasi dagi horaga tongan ma BJP gi oiba mirep singda firal singkhatpa amadi mikhal ga mari leinana pangthokpa thoram singda wangang duna BJP gi vote khomga dauri hainasu pausna palakli atopa pawmana Robin amasum Hemanjit CPI dagi tanthokre Haukiba February 13 ta phamkiba Wangjing Tentha Local Council CPI gi Extended Local Council gi mifamna party gi State Executive oiramba Comrade Hais Robin Singha amasung State Councillor Comrade Hais Hemanjit Singhana lamjing duna Local Council asigi party member kya da BJP ta pusina na bohona ramagi thoksul kupna khanaraba matungda anti party oiraba Comrade animak Wangjing Tentha Local Council dagi tanthoknaba warep laukre haina Manipur State Council CPI gi Secretary L Sutin Komana press ta tholokpa sirolamanasu makhatana phongdorakli loisilakpo oina tentang na atopa si fongamadana asumna phongli ban blockade tauribasi BJP na NSN IM the insin halaga tawhanbani Manipur ban blockade yauna makhal kya gi crime thokolibasi BJP gi power pam lusing busing na thwanbani haibasi Manipur miyam na loina khangnaraba waphamni miyam da namthak tawba apangba lairik haitaba mi khalaga minister hapa party asi handaki taragani thoi suba mikhal da Manipur laimai digi thambal maru fuklagani haina veteran politics o joina haikre so haidi Hauji koina di miyam pau simatang sa lusinjarage amasum pathok sakibra soikiba lankiba yaursu miyam na ngakpigini amasum matam gi oiba maru oibi pauk sing miyam da lepa leitan update pijarake nesu
channel sigi maikei digi su myam da thamjari and haujuku na di myam kainarsi and thank you.